Umang kokthok handana chingda coffee panbi thaba khaktana poppy thabadagi kanba ngamgani haina Manipur Pollution Control Board ki chairman L Radhakishore na hairi. Prime Minister Narendra Modi na luchingba lenga ki chahi lishingani kun ki union budget as the lairaba singi mayokta leiba budget ni haina CPI Manipur State Council na yaning daba phongdokre. Manipur ki lau singu ki thabak thauram sing khumang chauksin naba ki pandam da Japan Manipur Agreement 2020 ngasi chingmairong da leiba classic grant da pangthokre. Aam Aadmi Party ki makok thongba luchingba Arvind Kejriwal ahumrak suba term ki chief minister oina ngasi Delhi ki Ramlila Maidan da wasak laukre. Amasung nupa amadi nupi lamjeloi listing amaga chatret kunna saruk yaduna taraga humdoirak suba mega marathon Manipur 2019 mapungphana pangthokre. Mayambu kurumzari adom na yengbiriba si Impact News ni ay Momoka Salamna hauzik pungza si fawbagi maruiba pausing miyam tipizari. Umang ko handana chingda coffee panbi thaba khaktana poppy thabadagi kanba ngamgani haina Manipur Pollution Control Board ki chairman L Radhakishore na phongdokre. Manipur University ki court hall da international ki thakta pangthokiba nongmagi oiba workshop ta wafam asi phongdokibani. Alternative plans for opium poppy haiba hiram da pangthokiba workshop aduda Radhakishore na makhatana India ki oina coffee puthokpada Manipur yawba ngamdri pikraba Mizoram amasung Nagaland state na coffee thabada mangjil thaba state oiri haiki Manipur ki leibak lehawasi coffee thabada khwaidagi chanagani hairaduna Radhakishore na lamdam asida coffee thanabagi mafam chauna leirabasu mafam kharada chaurakna hectare taraga mangada coffee thari district khudingmakta coffee thanabagi changyeng taubada mai pakle aduna lamdam asigi miyam thoraktuna senthok lambi leigadaba coffee thabagi thabakta mai onsilasi haiki Workshop adu Manipur University ki Department of Forest and Environment Science, Southeast Asia Center for Agricultural Sciences and Humanities amasung Marging Industries Private Limited Imphal ga khusamna duna pangthokibani. Workshop aduda MLA Surchandra amadi Japan degi lakpa expert sing yauna masak naiba miyoi kayana saruk yaki. अगर हजिक सिंग सिबी उमसिसु environment सिसु शेप तोबा करी प्लान छु तोबा करी अल्टरनेटिव मसाई ओपियम पोपी सिसु चेंज तोबा अदर बेबी कोई कॉफी था से हरिसे this is the one of the successes plan sport एकोई करी कॉफी है पामी सिबी उयान में दबल थालो अमुक था बस 50 years my last plan लेगा कॉफी से ने हेक्टर में था बता 1 year दा 1 lakh above 1 lakh सुता तक दा every year 50 years बंगदोरे हो Mizoram India is second largest income exporter in coffee but coffee to the Manipur young Manipur geographical land city coffee maintenance Prime Minister Narendra Modi na luchingba laingak asigi chahi lisingani kun mathoi ki union budget asi lairaba singi mayokta laiba budget ni haina Communist Party of India CPI Manipur State Council na yaning daba phongdokre union budget ki mayokta Imphal gi Irawat Bhavan da pangthokiba mifam amada CPI gi National Executive Member Dr. M Naranhai handaki union budget asi mahosaga manadaba budget ama oi Leibak asigi lairik hairaba thabak phangriba naha singda thabak pigani haina laingakna kayarak laurabasu naha singda thabak pinaba provision amata handaki budget asida yaude handaki budget asida senjau paiba singda kanaba pigadaba budget ni haina phongdoki loinana leibak asida corruption gi chang wangkhalakliba amadi lairaba singi kholau taraktriba asi leitanaba leibak asida hojik chathariba electoral system asi reform tauraga Proportionate electoral system ama leihan baki tangai fadaba lei haina su mahakna phongdokhi. It's a part of the nationwide campaign. We are campaigning against the anti-people, pro-corporate, anti-farmer. The budget itself, maduki mayo kai koina campaign si chat hajabne. LIC no privatize to ne haglen. Public sector ki
because of public sector 2080 nang America dagi hogiba international economic crisis maduda laigiba polo dagi di nasi laiba Modi led government asi budget se machine handle. The root causes of the corruption in the country is the electoral system itself. Sigi system si hongdok na corruption mutar pesi oithokki. Corruption lehenda ba sarkar oini haiba chief minister do electoral system se sumthokna ba honagani haibum tang haidrigi de koi thajaba ngamoy. Tokyo gi Sagri Kauba company amaga khusamnaduna satellite technology ge matengna Manipur gi lau singu chawkhat hannabagi pandamda Japan Manipur Agreement 2020 ngasi chingmairong da laiba classic grant da pangthokre thauram adu Second World War Infal Campaign Foundation asinduna pangthokpa community engagement program gi sharuk ama oiriba Infal Campaign Talki taruk suba edition oina pangthokibani thauram adu haudokpada saruk yakiba Manitko amasung Manitron gi chairman Dr. Radhesham Yumnamna agreement asina lamdam asigi laumi shingda kanaba phanghangani haibagi thajaba phongdoki thauram adu mari lainana Second World War Infal Campaign Foundation ki president Yumnam Rajeshwar na phongdorakpada Japan gi Sagri hairiba company asiga Manipur da lairiba non banking financial institution amasung food producing companies singa interaction tauduna Japan gi company asiga tied up tauraga state asigi lau shingu bagi matangda anauba thaurang paikhatpa yana na ba mid asi pangthopani haiki Sagri gi lakpiriba Mr. Satoshi Nagata si kam resourceful oiba mini moina akoi gi satellite sizinare harega agriculture si khumang chakot hale soil testing fertility check kase satellite ta uraga company gi strong point si akoi gi satellite sizinaraga agriculture on farming assist over adune moi gi Sagri gi company singsiga akoi Manipur gi lairiba organization singsiga khuchamnare harega akoi Manipur gi agriculture da khara do su contribution to bungamni scientific agriculture akoi gi high tech agriculture masida akoi khumang khara chakhope yani habasi akoi organization gi thajabani. We have a Indian subsidiary company in Bengaluru, Karnataka since last September 2019. So our motivation to come here is mainly for microfinance based on space technology like a satellite imagery, and also we are using the soil sample testing and using the agriculture technology. We'd like to make a new credit scoring for farmers in India. Let's work together. Yeah, based on your requirement and the problems, we'd like to bring our best effort and the best solution to this market. Pradhan Mantri Jan Vikas Karyakram PMJVK gi senthang makada lupa lakh ahum makhairom changna sakiba Lilong Haurebi makha laikai da leiba Community Health Center gi staff quarter ama Chief Minister Nongthombam Birena sangaduna miyamda khusinakre BJP na karigumba dharma da yumfam oiba lengak ama oiram labadi Manipur da inner line permit asi chana halamloi haina Chief Minister Nongthombam Birena phongdokre District Administration Thawbal na sinduna pangthokiba thauram aduda Chief Minister na makha taraduna hai Manipur da haujik lairiba lengak asina state asigi minority singidama akhanaba meeting thamli haiki thauram aduda saruk yakiba Health Minister L Janta Kumar na Community Health Center asi hinghanna ba honabada miyam na mating pangbiu haiki quarter sangabagi thauram aduda Lilong ki MLA Abdul Nasir yauna health kamari leinaba makok thongba official sing Thawbal gi DC State Minority gi Director amasung miyamna saruk yaki Aigi panarasu, aigi puri panarasu, aigi nupi narasu, nungsi kami narasu, hospital pulingai pesale nung dusin, lupa lak mga Ayushman Bharat ke, Chief Minister ki haksel di kaibangi lupa lak ani ki, free na layang na ka, yan thoki mo dusis government sini na koi kem to ko. Kapag na yan na sabi na yan, basan sa nung si, labuk ka nung dahil koi wani ko, si mai ay yan pamjang de. Yung sa party kali sumaya hengkapiyo, masih mana karuk lagi pada plate amandang maisno. Ada leader lagi nak anywhere in the area from the plate nak leader lagi ni saya. Aku cuma tu kisah for long term di
Manipuri am pick for agricultural land like them. I don't know any agricultural land can see na I pana so I puri pana so I MPP के हौजिक लैरिबा चयेतनबा असिगे वारोइशन पुरकनबा पार्टी असिगे वर्किंग कमिटी ना यानादुना सेमकिबा ऑब्जर्वेशन कमिटी दा नाकन अनिमक्की मथौ ताबा चे चांग पिसिंदुना वातेम हंसी हाइना MPP के जनरल सेक्रेटरी पॉलिटिकल अफेयर्स TI सूर्य कुमार ना फोंदोरकली वाफम असिंग असि वाहेंगबम लैकाइदा MPP की प्रेसिडेंट इंचार्ज S ब्रोजेन जनरल सेक्रेटरी ऑर्गेनाइजेशन S निर्मला याउना पांगथोकिबा पाउमी सिंगा उनबा अमदा TI सूर्य कुमार ना हाइकिबनी TI सूर्य कुमार ना मखाताना हाइकिबदा हौजिक MPP दा थोकलिबा वाथोक असि मरु ओइना आइस गीताजेन ना पैसा के मरमदा अमोटप थबक तौरकपदकी थोकिबनी मखोइना पार्टी असिगी प्रेसिडेंट ओ जुगिंद्रो दा हंदक पांगथोकिबा लोकसभा मिखल दा सेल लाना सिजिनकी हाइरिबा वाफम अदु अरानबनी सेलगा मरी लेनाबा थबक थौरम खुदिंगमा गीताजेन कृष्णदास अमदी अमुतोंबी यावबा मियोय तरेट ना साबा कमिटी अमना तौबनी प्रेसिडेंट दी कैंडिडेट ओइबना मखल अमतगी पैसा सिनखिबा लैते वाथोक असि कृष्णदास अमदी गीताजेना अथुबा मतमदा वारोइशन पुरकनबा इलेक्शन दा सेल सिजिनखिबगी मरी लेनाबा चे चांग खुदिंगमक अथुबा मतमदा ऑब्जर्वेशन कमिटी दा पिसिनबियो हाइखी तै लैरिबा मखोय मंगासिना पैसासी पुरुबसु मोइना पुरुबनी सिजिनबसु मोइना सिजिनबनी इलेक्शन मैनेजमेंट की दमक ऑर्गेनाइजेशन की दमक चेलिबा ऑर्गेनाइजेशन तौरिबा अखोयदा पैसा थादरक्ते अदुगा मखोयना पैसासिंदु सिजिनबा लोयरकांदा कैंडिडेट ने हाइदना लेपिबा प्रेसिडेंसीदा पैसादु सिजिनबनी हाइदना मरान सीबनी अदुना हुजे आदा लैरिबा कांगुजे फोजरिंग आक्तनी सेटल कमिटी चामगा कुठा लैरिबा अखोयबु सुगन खांगलमदना मसक सुगन खांगदबा सेटल कमिटी ने हाइजबा अंगां खरा फार लागा तुमबो होगत अद्रिगाइदा मणिपुर पीपल्स पार्टी की कॉम्प्लेक्स चंगगा मसा के सिक्योरिटी सिनरगा ओवरफ्लो तौरगा चंगगा सेटल कमिटी फम्मे हारगा वाफमदुना अचुंबो तारगदी मणिपुर पीपल्स पार्टी की प्रेसिडेंसी था खुदिंगी सुलैरोय हनिंगाय लेते लुब मनुंगी मरक्ता मोत तिनदबना मरम ओइरगा खाइबुम ताबगी फिबमदा लैरमलबा ऑल मणिपुर मुस्लिम स्टूडेंट्स ऑर्गेनाइजेशन अमेशो ngasiदगी अमत ओइना पुनसिनख्रे पुसम जावेद अमदी यूनुस अली खुलाकपमना माहेरोई लुब असिगी प्रेसिडेंट अमदी जनरल सेक्रेटरी की थौ पुरगनी हाइना लाउथोखरे मणिपुर प्रेस क्लब ता पांगथोकपा पाउमी सिंगा उनबा अमदा यूनुस अली खुलाकपमना इंग्लिश सिंगानी तरागा मापनगी जुन थादगी अनि थोकपगी मवोंगदा लैरुरबा लुब असिगी थौमी सिंगी ओइबा मिफमा मंगासी पांगथोकलबा मतुंग अपुनबगी फिरेप असि लौरकपनी हाइरी इंग्लिशिंग अमगा चमापन मफुदरा तरुकता सेमखिबा लुप असिगी कॉन्स्टिट्यूशन के मखादा महेरोई खुनाइगी थबक थौरम सिंह मखाताना चथखिगनी लेबाक मियामनसु लुप असिना चंगसिलकपा थबक थौरम सिंहदा सौगतपियु हाइना फोंदोखी कॉन्स्टिट्यूशन की बाइंडिंग मखादा अदुमक अखोय फॉलो तौरगा आमसो लाखिबनी अमसु आमसो के कॉन्स्टिट्यूशन दा यावरिबा अदुमक सनजखिगनी अदुगा आमसो की मरक्ता मतम खरा यानद्रिंगै मरक्ता कना कनागुंबा करी करीगुंबा एरिया खरादा तोंगान तोंगानबा मिंग लौनरगा मदुदा यानबा अमसुंग यानदबा लेरंबा पुनमक्तु ngasi पुनसललकपा तंजासिदा अखोयगी ओइबा आमसोगी माइकैदगी थमजनिंगबा मरुओइबा वाफम अमना अखोयदा FCB फाउंडर कॉन्स्टिट्यूएंट बॉडी हाइदना अमा लई हाइबगी मिंग अमा सिजिनरंबा सि ngasiगी अमतंग ओइना पुनसललकपा मिकुपसिदा फाउंडर कॉन्स्टिट्यूएंट बॉडी हाइबसिमसु लैत्रे अखोयगी ओइबा कॉन्स्टिट्यूशन आमसोगी 1996 ता सेमकिबा अदुगुमलबा कॉन्स्टिट्यूशन अदुदा अखोय अदुमक मखाताना थबुक थौरम पुनमक पांगथोक जगनी हाइबा वाफम असि थमजे All Manipur Students Union MSU की स्पेशल टास्क फोर्स ना क्वालिटी एजुकेशन मंगफाउना हनबगी अखनबा मिटिंग चंगबगा लोइनाना चाही असिगी क्लास 10 अमसुंग 12 की एग्जाम सेंटर सिंगदा यंगसिनबा स्पेशल टास्क फोर्स अमा सेम सादुना लैरे हाइना MSU ना थादोरकपा चेरोल अमदा खंगहलकली टेक्नोपल डिस्ट्रिक्ट के मोरे सब डिवीजन के मनुंगदा लैबा महेरोई सिंगना हयेंगदगी हौगदौरिबा क्लास 10 एग्जामिनेशन दा माय पाकनबा पुनिंग थौगतपगी थौरम अदु ऑल मणिपुर स्टूडेंट्स यूनियन टेक्नोपल डिस्ट्रिक्ट कमिटी ना सिंदुना ईस्टर्न साइंस स्कूल मोरे दा पांगथोकिबनी क्लास 10 थागदौरिबा महेरोई सिंग अदुदा कोलम अमसुंग क्लिपबोर्ड पीबता नतना पुनिंग थौगतनिंगाई ओइबा पाउजेल कयासु पिखी थौरम अदुदा सरुक याकिबा मिटै काउंसिल मोरे की प्रेसिडेंट एम तोम्बना मोरेगी महेरोई सिंगी मरक्ता मार्क वांगना लाकपा महेरोई सिंगदा मिटै काउंसिल मोरेगी माइकैदगी सेलगी ओइबा मतेंग पीगनी हाइखी
Imphal East District ki Nongada Makha Laikai da tongan ba Laikai Nipan gi Maira Paibi Singna Nisa gi Mayokta Mipam Pamduna Makhal Khuding Maki Nisa Yonba Amadi Sizinaba Tingnaba Warep Laukre Mipam adu Nongada Kameng Pali Napet Nongren Chana Telo Amadi Chingnung Khok Hairiba Laikai Nipan Asigi Maira Paibi Singna Pullaga Semba Apunba Committee Maira Paibi na Sintuna Pangthokibani Mipamaduga Mari Lainana Nongada Makha Laikai Maira Paibi Lupki General Secretary S Purnima Sina Laikai Nipan Asina Koliba Mapam Singda Yu Guli Yauna Makhal Kayagi Nisa Sing Paktak Nana Sizinaba Haurakliba Asi Aphaba Kongthang Nate Nisagi Ipakta Lupki Danaba Nisa Sizinaba Tabak Sing Asi Tinghauba Matautai Haiki Mipamadu da Saruk Yakiba Lamlai Police Station ki OCW Dev Kumar na Maira Paibi Singna Nisa ki Mayokta Lepliba Asi Aphaba Khongthang Amani Lamlai Police ki Maikei Takishu Matam Pumna Makta Maira Paibi Sing ki Mateng Pangkani Haiki Loinana Mipam Adu Loirakpada Miyam ki Oiba Khongchat Amasu Chakki Imphal West District Commando na ngarang amasung ngasigi lonaba ahingda tongan ba mafam ani dagi RPF PLA gi miyoy ani phagat pangamkhre hairi pharaba miyoy ani adu lamdeng mayai laikai dagi chingabam Gunachandra chahi yankhai apokpa laikhidraba ibotombi amasung Lukar Mayai Laikai dagi Khoisnam Somendro Chahi Kuntraga Taruk Apokpa KS Darmoni Paraba Gunachandra amasung Somendro Makhoi Anima RPF PLA gi Safe Style Measure Tangbagi Makhada Thabak Tauba Mayai Laikai da Naurem Novin Kauba Miyoy Amagi Makhada Thabak Taubani Haiba Khangbangamle Hairi Makhoi Aniasi Tangbagi Pauktak Makhada Videocon House amasung Loyalam Microfinance da demand letter pibada Chennai Haibasu Khangbangamle Hairi Makhataba Wahang Pawang Taunabagi Damak Makoyanimag Lamphel Police Station da Sinakri Hairi Matang Sois the break am lauzage break ki matungda Arvind Kejriwal na ahumlak suba tam ki oina Chief Minister oina Delhi gi Ramlila Maidan da wasak laukibagi pau amadi Manipur amasung malem gi tongan ba ipaw sing puduna lakchege Impact News po mideng taduna laibiu Mayam bo muka na taram na okchari bulletin asigi makhataba pau miyam da pizari Aam Aadmi Party ke Luchingba Arvind Kejriwal ahumlak suba tam gi Chief Minister oina wasak laukre New Delhi gi Ramlila Maidan da pau thokpa achauba thauram amada Kejriwal da natana Mahaki Cabinet Minister Taruksu Delhi ki Lieutenant Governor Anil Baijal na wasak lauhanki Anauba Delhi lenga ke Minister oina wasak laukiba sing adudi Manish Sisodia Satyendra Jain Gopal Rai Kailash Gehlot Imran Hussain amasung Rajendra Pal Gautamni wasak lauba loiraba matung Kejriwal na Mikhalda mahakna mai paklakpa asi Delhi miyam gi mai pakpani lakadauriba chahi manga asidasu Delhi asi chawkhat khongthangda ahongba kaya puraknaba hotnagani haiki wasak laubagi thauram aduda miyoi lising kayana saruk yaki China da coronavirus makhal COVID-19 na sihan khiba mi gi masing lising amaga chatruk humpuga manga yaukre mioi lising humpuga nipan ga chamnga romna virus asi positive oire virus asi maram oiraga China da hidak shungfam factory amasung supplier sing thabak lep khibana hidak langthak phangnaba hotnabada awaba oiragadra haina United States na mi paiba pokle hairi nakalamarom da Japan gi samudra khongbal da Tauduna Lairiba Diamond Princess Jahasta Nauna Mioi Humpudara Rom COVID-19 positive Oikibaga Loinana Jahas Aduda COVID-19 na Nahalaba Migi Masing Chahumga Yankai Manga Sukre Mioi Lishing Ahumgi Matakta Tongba Jahas Aduda US Canada Amasung Hong Kong Macha Singki Makoi gi Laivak Singna Putokpa Haukre Hari China na coronavirus Tingnaba Asida Mateng Pangnanaba Indiana
medical supply ki consignment ama athuba matamda tharagani hairi Mitei lining yokhatuna phurup asigi yelhongai dagi lairaklaba chatnabi nat fijet chakcha jagoi isai sarit charana chingba kayabu hingat hannaba hotnabada Manipur da amatangairaba nongpok chinguthong Mitei Laikolna achauba thodang laurakli hiramasida Impact News ki reporter Khetrimayum Premchan amadi camera person Chungkham Subastagi akhanaba report ama Laksi Imphal East District ki Seloi Lamai Ching Thalosi Bilog to Leiba Nongpok Chingu Thong Maitei Laikolna Lamdam Asigi Horok Liba Ngang Singbu Maitei Lining Tambiduna Lining Asigi Marum Thupna Leiriba Chatnabi Nat Fije Chakcha Kaya Tambiduna Maitei Frup ki Fajakharba Siang Masaktam Madu Malem the Saktak number honori Maitai Lining Bu, Lamdam Asigi Miyamda, Kanhanduna, Purup Asibu, Kanna Buhonabada, a Choputang Loriba, Miyamna, Laiweba, Haina Sonariba, Bantona Chahi, Pungamanga Chupna, Maitai Furuki Maramda, Kupna Tijin Humjilaga, Lagi Tojalgaluna, Laikola Sisimutuna, Horg Libangang Singbu, Syntax in the Muritorang Singasi, Pakalakibani. Saudraba khoyom lai taibang mapuna thaujal ma pibirak padagi ahing ma mi ama oina oirak laba matam sida ahing ba taibang pan se urak laba matam sida aigi phurup kanano maitai aigi di kadai da lei kamdoi haidana wari se tamna wari se thigalak sahi kunmanga sangna thigalak aba matungda semkat sarakpani ahan badi aigi lining loi laksari ba khudimakta masing thirakpa matamda maitai se yauramde aina saphonglak padagi lai thawal phangjarak padagi di maitai se nongmagi masing yam khalak laba maitai sina engon maitai gi wahang kaya ama hang padagi khumdaba yadaba paukhum kaya na paukhum du natana maitai gi silon kaya ama hang padagi maitai gi silon punamak sing asi pangthorak pani lai gi thaujani miyoi bana semkalakpa maitai gi thausinne hana aisida khumjage Panthogi Miying Makada, Imalay Shim Inat Loshangna, Nongpok Chingu Thong, Semgat Sagat Pa, Punmalup Kakusan Maduna, Pikliba, Angang Singbu, Numajing Numit Kudingi, Laikol Asida, Maitai Lining Tambibagalona, Lining Asiga Sagona Duna Laiba, Hiram Kaya, Takwi Tambiri, Hozik Ben Service Amadi, Bus Service Tamduna, Angang Chamri Rom, Takwi Tambiri. Angang sing asi ayok pung taret nangnaba aina iruja thohale iruja thokpa je wakhal pungning asengba aduga aina satkadaba lambi se masak khangbai damakta iruja thohale aduga sanabi ama oina aikhoigi nupi oibina hane ama siasi aduga phi ama yansansi nupa oibana khudai ama siasi aduga lengyala ama yausi haidana pungsingdi matam kaksi matam haiba matam sida miyoibana sibasu matamda sibani miyoibana pokpasu matamda pokpani miyoibana hingbasu matamda hingbani thausil khudimak matam singa asat kadabni haidana angang pumna maksing asi nauringai degi apikpa nawa degi semkat sarakpani Jagoi gi kunung isai oiragana kunung isai sajen gi thangi asi puna magse akoi pandhoi pana biraga pandhoi padagi ma wajasingna sintakpi mayam sina punjaraga angang singchida takpi tambi jaban Maitai Purup ki Fajakhraba Lining Licha Chatnabi na kaya sibu Horok Liba Ngang Singna Tamja Hauraga Tapna Sandoraktuna Nongmana Traga Nongmadi Purup Asigi Fajaba Masak Amadi Top Pamatik Mayay Adu Malem Sin Matungna Sandokna Bagi Lambi Adu Nongpok Chingutong Maitai Laikolna Piragari Haibagi Thajaba Laidi ina na di mang tharaba lining na di tung illaba adana lining na hangadabani ina ti lining da tungbani haidana tunglam satki oihongnaba miyoiba haibasina u pambiamani I pambiamani mi ama hingbasina laiba ama hingi lining ama hingi haidana aina angang nawa apikpa nungsiraba mayam sing asi semgatsabani masida awabadi thoidongna laite
ꯅꯨꯡꯉꯥꯏꯕꯒꯤ ꯃꯅꯨꯡꯗꯗꯤ ꯅꯣꯡꯃ ꯅꯣꯡꯒꯤ ꯆꯜꯂꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯄꯤꯕ ꯑꯉꯥꯡ ꯁꯟ ꯁꯥꯗꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯄꯝꯃꯒ ꯂꯥꯛꯄꯗꯨꯅ ꯉꯁꯤ ꯂꯦꯞꯅ ꯀꯥꯡꯗꯣꯡ ꯐꯥꯔꯛꯄꯁꯤꯗ ꯎ ꯄꯥꯝꯕꯤꯅ ꯊꯤꯜꯍꯧꯔꯦ ꯏꯆꯥꯁꯤꯡꯅ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯏꯆꯥ ꯆꯥꯎꯔꯛꯄꯁꯤꯅ ꯃꯥꯂꯦꯝꯁꯤ ꯀꯟꯒꯅꯤ ꯑꯩꯒꯤ ꯐꯨꯔꯨꯞ ꯀꯜꯂꯅꯤ ꯍꯥꯏꯕꯁꯤꯗ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯑꯣꯏ ꯂꯥꯏꯑꯣꯏꯕ ꯄꯟꯊꯧꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯃꯥ ꯂꯩꯁꯦꯝ ꯏꯅꯥꯠ ꯂꯣꯏꯁꯪꯅ ꯅꯣꯡꯄꯣꯛ ꯆꯤꯡꯃꯨꯊꯣꯡ ꯃꯩꯇꯩ ꯂꯩꯀꯣꯜꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯥꯁꯤꯡ ꯑꯁꯤꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯨꯔꯕ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯆꯠꯅ ꯀꯥꯡꯂꯣꯟ ꯖꯒꯣꯏ ꯏꯁꯩ ꯁꯔꯤꯠ ꯁꯔꯥꯠꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯦꯟꯒꯠꯍꯟꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯒꯗꯧꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯁꯨꯕꯥꯁ ꯆꯨꯡꯈꯥꯡ ꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯅꯣꯡꯄꯣꯛ ꯆꯤꯡꯃꯨꯊꯣꯡ ꯏꯝꯐꯥꯜ ꯏꯁ ꯐꯨꯔꯨꯞ ꯑꯃꯒꯤ ꯀꯜꯆꯔ ꯑꯁꯤ ꯏꯗꯨꯀꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯃꯣꯠ ꯇꯧꯒꯗꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯗꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯉꯥꯆꯣꯃꯤ ꯔꯥꯝꯁꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯤꯡꯁꯣ ꯃꯄꯤꯆꯦꯜ ꯀꯇꯥꯝꯅꯥꯎꯂꯣꯡꯗ ꯁꯤꯟꯗꯨꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯔꯧ ꯚꯤꯂꯦꯖꯇ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤ ꯀꯝ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯇ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯉꯥꯆꯣꯃꯤꯅ ꯃꯈꯥ ꯇꯥꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯧꯔꯝ ꯑꯃ ꯍꯦꯛꯇ ꯁꯤꯟꯕ ꯃꯇꯝꯗ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯌꯥꯎꯍꯟꯒꯗꯕꯅꯤ ꯃꯁꯤꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯀꯜꯆꯔ ꯌꯣꯛꯈꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯔꯕꯤꯟꯗ꯭ꯔ ꯑꯦ ꯂꯣꯈꯟꯗꯦꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯁ꯭ꯀꯨꯜ ꯆꯠꯄꯤꯒꯅꯨ ꯂꯥꯏꯔꯤꯛ ꯇꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯉꯁꯤ ꯑꯩ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯅꯤ ꯍꯥꯏꯅ ꯕꯦഗ് ꯄꯨꯔꯒ ꯆꯠꯄ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯏꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯥꯏꯔꯤꯛꯇ ꯕꯦꯕꯥ ꯇꯧꯔꯒ ꯇꯝꯕ ꯑꯁꯤꯅ ꯐ꯭ꯌꯨꯆꯔ ꯑꯣꯏꯒꯗꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯥꯡꯈꯨꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁꯥꯎꯠ ꯏꯁꯇ ꯂꯩꯔꯤꯕ ꯃꯐꯤꯊꯦꯜ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯂꯤꯕ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯁꯤꯅ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯪꯅ ꯑꯐꯣꯔꯗ ꯇꯧꯕ ꯉꯝꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯃꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯃꯣ ꯑꯗꯨꯕꯨ ꯇꯝꯂꯤꯕ ꯄꯣꯠꯇꯨ ꯂꯥꯏꯔꯤꯛꯇꯤ ꯆꯞ ꯃꯥꯟꯅ ꯇꯝꯕꯅꯤ ꯅꯪꯒꯤ ꯅꯁꯥ ꯅꯁꯥꯒꯤ ꯂꯧꯁꯤꯡꯗ ꯇꯝꯕ ꯍꯩꯁꯤꯡꯕ ꯇꯝꯕ ꯇꯝꯍꯧꯕ ꯈꯪꯍꯧꯕꯁꯤꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯖꯔꯣꯏ ꯅꯍꯥꯛꯀꯤ ꯑꯣꯏꯖꯒꯗꯧꯕꯅꯤ अखिल भारतीय विद्यार्थी परिषद मणिपुर की मंगारक सुबह स्टेट कॉन्फ्रेंस ngasi pangthokre thauram adu akampata leiba nelit complex ta pangthokibani conference aduga mari leinena parishad asigi nauna thaupugadaba member singa sakhang maikhang nabagi thauram amasu pangthokhi national building da mahairoi singna lauba yaba thaudang sing lahownabagi wakhalon parishad asina thabak thauram kaya ama पाइखटनाबा सेम सारी हाइना लुप असिगी मणिपुर स्टेट प्रेसिडेंट टीएस डेविड ना फोंदोकी लोइनाना थौरम अदुगी अथोइबा मिथुंगलेन ओइखिबा नेलिट इम्फाल की डायरेक्टर ओइरिबा टीएस परमेश्वरना हौरकलिबा नहारोल सिंगना लेबाक असिगी कैरेक्टर बिल्डिंग अमदी डिसिप्लिन बिल्डिंग अमा पुरकनाबा एबीबीपी ना लौरिबा थौदांगबु सिंथाखी लाकदोरिबा सही सिगी मतंगी सही सिगी थौपगदबा मयाम अखोइगी आदगी हाना थौपुरंबा मयामगा सिन्नबगी प्रोग्राम अखोइगी मरोइबा थौदांग असि अखोइगी नेशनल रिकंस्ट्रक्शन अखोइगी छात्र सिंगी थौदांग असे अखोइना सोशल दा मोरल डेवलप तौबगी अखोइगी नेशनल बिल्डिंग दा मतेंग ओइबदो अदुगी एक्टिविटी नि अखोइगी नारोन हगुलइबा नारोन सिंगी पावर से यामना मथौ ताबनिना निलित की तरफ तगिसु नॉट ओनली टेक्निकल नतना कैरेक्टर बिल्डिंग अदगी डिसिप्लिन बिल्डिंग फ्रॉम द खर पुरक यागदरा हाइबदुगी पांडमदा ओनोजबनी सिनी एडिटर्स गिल्ड की तरागा निथोइरक सुबह फाउंडेशन देगा लोइनना www.cineeditors.com हाइना मिंगथोनबा वेबसाइट हांगदोखरे सिनी एडिटर्स गिल्ड न सिंदुना फयेंगदा लैबा हया पाक्ता पांगथोखिबा थौरम अदुगा मरी लैनना फिल्म फोरम मणिपुर की वाइस चेयरमैन बीरेंद्र सलाम ना हाई फिल्म नत्रगा डॉक्यूमेंट्री फिल्म अमा पुथोकपा हाइबा असिदा विजुअल एडिटिंग तौरिबा वीडियो एडिटर असिगी थौदांग यामना चावी एडिटर अमा हाइबा असि क्रिएटिव आइडिया यामना लैबा मथौताई एडिटर अमना स्टोरी डायरेक्टर अमसुंग स्क्रीन प्ले राइटर दगी हेना फिल्म अमदा मसक उत्पदा नतना आर्ट लैहनबदा यामना चावरबा थौदांग सिंग लौरिबनी मरमसिना एडिटर सिंगना पुकनिंग चंगना थबक तौबगी तंगाई फदबा लै हाइखी
हिरम खुदिंग दा थौदोक खुदिंग दा पार्टिसिपेट तौबसे तौबियो एडिटिंग खंगदे डायरेक्शन खंगदे स्क्रिप्ट राइटिंग खंगदे क्रिएटिव ना हेना डोमिनेंट तौबा हेना क्रिएटिव सादोंगा चटप पोनी लै परेंग लेंबनी एडिटिंग हाइबसे सामानबा अडुकुला नत्रग कुंदो दो लेंबतो अदु नत्ते लै सामा लेसक लेसु खेनबा मयामदो आइना लेंजलगा पुंगिंग सुमनिंगाय ओइबा फजब लै परेंग अमा पुथोकपने अदुगी मति क्रिएटिव संग चुमनगी कीदा आइगी कमान नमगा तौबतो अदुदा मखुत चटपा याम है सिंबा अदु नत्ते एडिटर एडिटिंग हाइबसिदी आइना हुजिक हाइजग्रिबदुनी मांगोंदा डिपेंड तौदजे डायरेक्टर उरमदबा स्क्रिप्ट राइटर ना उदबा मोइना फोंदोरा इबा नमै इबा शॉर्ट रो शॉर्ट मयाम मदुना अहिंगबा लाइवली ओइबा रियलिटी दा याम नक्सनबा पोट अमा तानबा होनबदुनी कक्सिंग ड्रामेटिक यूनियन की ऑडिटोरियम द मार्च कुनगनी थोई द पांगथोकदौरिबा मनीफा 2020 की नॉमिनी सिंह ngasi लमफेल द लाइवा फिल्म फोरम मणिपुर की ऑफिस ता फोरम असigi चेयरमैन एस मंगोल जाउना लाउथोखरे तोंगान तोंगान बा कैटेगरी कुनग तरुक ता पीगदौरिबा अवार्ड सिंह असिदा बेस्ट मणिपुरी फीचर फिल्म की नॉमिनी दा पांदम अमदा आई एक्टर नते इनमा अखोई बुसु कना ngakpigani अखोई सिबु कनानो ममल नाइद्रब थमोय हाइरिबा फिल्म सिंह असि याउरी Best Actor in Leading Role Female gi nominee da Bala Tensubam Hizam Bala amadi Biju Ningombam yauri. Best Actor in Leading Role Male dana Irom Mangi A Gokul amadi N Silhaiba yauri. Loinana Best Direction gi oina KSS Gyanan O Gautam amadi Ajit Yumnam yauri. Award amada kanagumana individual award ama claim tobigi hairagadi best actor gi damoro supporting you boro tobigi hairagadi masage yaba cancel ama lawudabani producer na karigumba nominee sangaba singsina hairibe award ceremony numitta laktaba thobadi makhoi gi mathakta aikoina akanbe action lawgani maramaduna awardee khudimang nominee khudimang na loina matam sana lakpinaba aikoi film forum maikai digi appeal si tawjari masi karigumba lakpidaba singdugi matakta aikoina action lawrpa matamda warau pidanaba mangjongna ne khun lawthoksari Lona Thingraba Lalholup KYKL ki Lanmi Shanglup Miam gi Yawol Lanmi MYL Linkhat ki begi mapokumon thauram pangthokre hairi Lalholup asina thadorakpa Cherol amada MYL ki mapokumon thauram asi General Headquarter Ahanba Ani Shuba Ahum Suba Battalion Sing Tactical amasung Mobile Unit Sing da mapungphana pangthokki hairi thauram adugi manung chana MYL ki Yawol Lantheng da Thawai Katkraba Yawol Lanmi Shingi Mafamda minute ani tumina leptuna ikai khumnabasu utki hairi Lisna Foundation na sinduna laikhidraba Saubam Lisna ge mapokumon thauram ka mari lainana kaibi Yaivirel da laiba General Home amadi mafam adugi angang singda khudol tamduna pukning thaugatkre laita laira amadi kana laijadraba angang singi manada Pida ama fanghannaba kanna hotna jaba sajaramba laikhidraba soibam Lisna gi mingda Lisna Foundation na mangarak suba oina khudol tambani homaduda foundation asigi luchingba sing amasung laikhidraba Lisna ge imung manungi miyoi sing chatuna angang singda notebook amadi kolom sing khusinaki Lisna Foundation na kana laijadraba tola taraba angang singi yaifa thaurangi oiba thabak thauram kaya miyam gi matenga loinana makhatana pangthoki gani hairi Technopal District ki Machi Block Manung Channa Machi Khulda Poppy Panbi Yangthatuna Manghan Kre Technopal ki SPTS Bikramjit ki Midyeng Makada Technopal Police Nipan Suba MR amasung NAV ki apunba kangbuna Poppy Panbi Sing adu kakthatuna Manghan Kibani Kangbu asina ngarang dagi hauna khul asiki Chingchang Parengda Poppy Panbi Sing Yangthatpa amadi kakthatpagi thabak asi chatharakibani Hauzik sanabagi pauda taraga humdoi shuba mega marathon Manipur ngasi pangthokre lamsang lamzel asi mamang chahi gi November thada pangthoknaba sem saba pumnamak loiraba matung lamdam asigi oiba thodok wathok kayana maram oiraga yeithoktuna lakibani ngasi Kumalampa Sports Complex ta pangthokiba lamsang lamzen asigi lamthabagi achamba thauram aduda yaski Commissioner Bobby Waikom IAS amadi UPF ki maru oiba thomi kayana Saruyaki Lamjel aduda
Manipur yauna North East State amadi Jharkhand dagi sanaroi ani yauna punna nupa amadi nupi lamjeloi lising amaga chatret kunna saruk yaki lamsang lamjel adugi nupi gi kanglupta yairi poktagi S Premilana ahanba Sai RC gi IS Bhumeshwari na ani shuba amadi Moirang dagi TIS Babina na ahum suba position taki nupagi kanglupta na third Assam Regiment Silong ki TIS Rostan amasung Y Inaw anina ahanba amadi ani shuba position taki baga loinana Kundrak Pamdagi KIS Romajit na ahum suba position tabangam ki ahanba position da certificate ka loinana sel gi mana oina lupalising nifu ani shuba position dana certificate ka loinana sel gi mana lupalising kuntra aduga ahum suba position takiba singdana certificate ka loinana sel gi mana lupalising kun khusinaki lamsang lamjel aduda mari shuba dagi taraga manga suba position takraba nupa amadi nupi sanaroi singda Certificate ka loinana sel gi mana lupalising ahum piki thauramatuda Social Welfare gi Director NG Uttam United People's Front ki President W Second amadi Athletic Association of Manipur gi President L Ajit ka loinana chathakiba lamsang lamjen asigi donor oiriba lamdam asigi saknairaba mioi kayana saruk yaki Aikoigi Manipur da hoje सरकार की थपक खत्म सुन पूरा सरकार की थपक है ना ताना बदली सरकार की थपक तो भी है बदली खम्मा चाहे बस ठीक है वानो बगी के तो बगी चना भी सुनलाई सी आई सी वानो दो वाले बदली निमोन का पैसा भी दो वाले बदली आई सरकार की थपक तो रोइना है नहीं बस थोड़ा बस नहा में आना हो जिंदा कर कोई अदुना कारबार का ही कहते को कांगू न कारबार का तुम इंडी बता रहे मामा मामा वाला मामी पुनिंग को भी बता रहे सानाबदा हैगेदा बरगना सानाबदा पुनि निंदी बताए लाइक सीएम थोकदा बखरदुना लाइक सेमो बताए Taraga humdoi shuba I League season ki ngasi Kumalampak Man Stadium da sanakiba Draw FC ki home match da Chennai City FC ga panzil amata chanaba ngamdana draw chatkre ngasi sanakiba match adu da team animakna amana amabu maithiba pinaba akanba mawong da sanaki match sanaba haurakpada Draw FC ki panjil onthokpa yaba tanja ma phangi tanja adu match ki minute taraga mari chapa matamda Chennai City FC ki defender Ajit Kumar na sanabada khud yaurubadagi referee na Draw FC ki maikaida penalty kick ama kaunabagi khudong chaba piki adubu penalty kick adu Draw FC ki Princewell Imikana kaurabasu panjil onthokpa ngamkhide Makhatana team animakna panjil chansinnaba akanba mawongda sanarabasu match ki aroiba matam fauba panjil chanaba ngamdana match adu draw chakhi Taraga humdoi shuba Manipur State League ta UKB Churchanpur amati Neroka FC sangakfam ani maipakre Kumukjam Joy Kisan ki senthang makhada All Manipur Football Association asinduna Kumalampak ki artificial turf ground ta chatharakliba football league asiki ngasi sanakiba taraga taruk suba league ta UKB Churchanpur na YPHU Lamlambungbu panjil ani amada maithiba piki ngasi sanakiba taraga tare suba league tana Neroka FC sangakfam na Sagolban United pu panjil ani amada maithiba piki chathariba Manipur ki khwaidagi chawba football league asida Manipur ki tongan ba mafam singdagi lakpa football team taraga mangana saruk yari hayeng chatharakliba state league asige taraga nipan suba league ta M Khabam Lamkhai amadi Nisa Thamaiban anina lamba taunaragani Nipan suba ke Yaima Veteran Football Tournament ngasi daki pangthokpa hokre akampata leiba 11 Star Sporting Union ge sanabungda sanaba hokiba tournament asigi haudokpa ki achamba thauram aduda Imphal East ki Jila Parishad ke member S Niken Football Tournament Committee asigi President S Prisorjit amadi tournament asigi donor oiriba Bijoy Koijam ga loinana lamdam aduge masak nairaba mioi kayana saruk yaki football tournament asigi ngasi ahanba sanakiba ligta TVS FA Team A na TVRSA Malombu panjil ahum amada maithiba piki team taraga mangana group ahum thokna khaidoktuna ngasidagi pangthokpa hokiba football tournament asigi hayeng makhataba league match ani sanagani
Youth Integration Club YIC na sinduna ahanba Hasnam Nilakomol Mobi Memorial Under 40 kg 4-a-side Football Tournament 2020 ki champion IPM SC Irong Pukri Mapal na oikre ngasi sanakiba final match ta IPM SC Irong Pukri Mapal na ALL FC Sorbol Tingelbu Panjil ani amada maithiba piki IPM SC gi Sanaroi ngongona tournament asigi Player of the Match tabak ngamki tournament asida UTL WO Uripok Taurangbam Laikai na Best Discipline Team Top Scorer na ALL FC ki Sanaroi Rohan Amadi YIC ki Sanaroi Martin na goal kungamapan chanduna Highest Goal Scorer of the tournament ki Manafang Bangamki YIC Longjam Laikai na tournament asigi Second Runners Up ki trophy fangki ngasi loishinbaki thauram aduda Youth Integration Club YIC ki President Maibam Mohendro, CAU ki Hanagi Din Laishram Joykumar Agriculture Department ki Hanagi Deputy Director Oina Puramba Asem Ibotombi, Additional SP Traffic Roni Mayengbam, Tournament Asigi Chairman Haisnam Herojit Yauna Maike Adom ki Miyamna Sarukyaki. Taruk Suba Kiamuddin Memorial Football Tournament 2020 ngasidagi Imphal East ki Kairau Marketing Sabal Laikai Youth Club ki ground da hodokre tournament asi district asi ki SP Haubijam Zoges Chandrana hodokivani state ki thakta pangthoklibat football tournament asida tongan ba team kunna saryari ngasi ahoba numita Imphal East VDF FC amasung Hyangthang FC ani ki marakta sanakiba match Tim animak na panjil ani chanaduna draw chaki tournament asige hayeng nini chanba numita nungthilpung ani taba matamda KFC amadi ADIF FC amasung Waris FC amadi YSC FC Paubitek anina lambat thengnaragani hairi Kamakya Social Youth Club KSYC Hyangthang Mamang Laikai na sinduna ahanba state level led as Tomba Memorial Day and Night for a Man Aside Open Super Soccer Tournament 2020 ngasidagi KSYC ki lampakta hodokre hodokpagi thauram aduda Nauria Pakhanglakpa Assembly Constituency ki MLA Soibam Sobas Sandrana Manipur asi sana khotnabana masak takpa lamdam amani tungi haurakliba sanaroi shing asibu yokhatnaba hotnabagi pandamda tournament asi pangthokpani haiki tournament asida tongan ba district singdagi lakpa punna team kuntraga nithoina sarukyari tournament asi lakliba February 18 fawba chathagadabani Nipan Suba T20 Manipur Veteran Cricket Tournament ta LCCC Lilong Chajing Amadi Jam Khagempali ani Maipakre Manipur Veteran Cricket Association ke mideng makada ngasi ayuk lang thabal public ground da sanakiba tournament asigi taruk suba ligta toss ngamkiba YPHU Lalambung na batting hana tauduna over kunda wicket tare turaga run marfuga nithoi lauki madugi paukumda LCCC Lilong Chajing na over tarukta wicket amata tudana run marfuga mari lauduna match asi wicket tarada maipak pangamki match asigi man of the match na wicket manga amadi run taraga mari laubang amkiba LCCC Lilong Chajing all rounder Krishnana Taki Tournament asigi tare super ligtana toss ngamkiba Jam Khagempalina hana betting tauduna over kunda wicket ahum turaga run chamaga marfuga nipan lauki madugi paukumda napsa khai Imphal over kunda wicket manga turaga supnagi run chamaga kuntraga mari khak lauduna match asi run yankhaiga mari da maithiba nangki match asida out oidana run chamaga taraga taret laukiba Jam Khagempali gi batsman Jodivana man of the match taki chatharakliba tournament asigi hayeng match lairoi tha asigi taraga nipanda makhataba league match ani sanagani Manipur da ahanba oina pangthokpa 300 km long distance endurance cycling BRM Union Cyclists International UCI Junior Cyclist World number 1 Loiton Jump no Ronaldo na lamthakre
Nupi cyclist ani yauba rider taraga tarukna saruk yaduna ngasi thangmaiban NCC MESS gate tagi haukiba Nongyai matung pung amataba matamda lamthakibani thauram aduda Manipur Adventure and Mountain Bikers Association MAAMBA gi president yauna makok thongba official kayana sarukyaki cyclist team aduna pung kunchupna Churchanpur Kangchup Senapati Dolai Thabi fauraba matung Imphal gi thangmaibal NCC ground da amu khongjat adu loisingani hairi Lamdam asigi laikai da lairiba club sing asi yausang matam khaktada sana khotnabagi activity khara pangthokpa natana atopa matam dadi tumina leibagi chanabi ama leire haina Manipur Legislative Assembly ki speaker Yumnam Khemchana pendaba phongdokre wafam asing asi singjama Yumnam laikai gi yumjau lairembi lampakta pangthokkiba chahi taraga humdoi makhagi grassroots football coaching loisinbagi thoramda speaker na phongdokkibani Hairiba football coaching asi Indo-Burma Sports Association IVSA Yumnam Laikai na sinduna haukiba January taraga mapandagi thama chupna chatharakibani football coaching aduda mapungphana training pikraba sanaroi chama amadi coach singda speaker na certificate singsu khusinaki Yausang festival is hatu single activities at the policy Manipur ayam channel ada ipsara bagi nawaran sing saya sedikit hawaka training tu harus masih hawa ipsara activities tu amat hanjalak pa diada bagi bahas coaching si khatui si itu amat penting Areba the bulletin asigi headlines amohana miyam da thamjage Umang kokthok handana singda coffee pambi thaba khaktana poppy thaba dagi kanba ngamgani haina Manipur Pollution Control Board ki chairman L Radha Kishore na haidi Prime Minister Narendra Modi na luching balainya ki chahi lisingani kunpurmathoi gi union budget asi lairaba singgi mayok ta leiba budget ni haina CPI Manipur State Council na yaning da phongdokre Manipur gi lau singu ki thabak thauram sing khumang chawsin nabaki pandam da Japan Manipur Agri Mid 2020 ngasi chingmairong da leiba classic grand da pangthokre Aam Aadmi Party ki makok thongba luchingba Arvind Kejriwal ahumlak suba term ki chief minister oina ngasi Delhi ki Ramlila Maidan da wasak laukre Amasung nupa amadi nupi lamjeloi lising amaga chatret kunna saruk yaduna taraga humdoirak suba mega marathon Manipur 2019 mapungphana pangthokre